SHEL TONNABAGI WAHOU the NUPI AMADA NONGMEI NAMLUI HAIBAGI MARAL the Good Governance Party gi President Yambem Laba Amadi MAHAKKA LOINABANI HAIBA Khuraijam Dhanabir ATOPPA MING KOUBA MEEOI AMAGA NGARANG Imphal Police Station gi team Amana URIPOK Yambem LEIKAI da LEIBA Yambem Laba gi yumdagi Phakhre HAIRI Police tagi phangba pau amagi matung ina Yambem Laba amasung tera amodon akham LEIKAI degi Khuraijam Dhanabir anina semba People's Tribunal Center Koban Loop Amana lupa lak tarataruk rom TONNABAGI WAHOU da chenabani haiba nupi ama kaukhalaga aki akhang pibada natana Khuraijam Dhanabir na Yambem Labagi khwang da yeppa pistol adu lauktholaga nupi adugi makokta namdana tracked Taurakibani Hairi, Taudok Asigi Matang the Nupi Aduna Imphal Police Station the Wakalak Padagi, case Saman Lokat Pagaloinana, Ngarang Numidang Yambem Laba Amusung Khuraijam Dhanabir Police the Phakibani, Makoi any criminal intimidation, attempt to murder with criminal conspiracy, outragging the modesty of women, Amadi arms eki tungan Bashaction Singi Makada arrest of Kibani Haina, Police Tagi Pangwa Pawasna, Makatari.